Hi. ꯑꯩꯒꯤ ꯃꯨꯠꯁꯦ ꯉꯁꯤꯗꯤ ꯈꯔ ꯑꯣꯐ ꯇꯥꯕꯒꯨꯝꯅ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ. ꯑꯩꯅ ꯉꯁꯤꯁꯦ ꯈꯔ ꯊꯦꯡꯊꯔꯦ, ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯦꯡꯊꯔꯦ. ꯃꯩꯁꯨ ꯌꯥꯎꯗꯕ, ꯁꯤꯁꯨ ꯀꯨꯏꯅ ꯇꯧꯕ ꯌꯥꯎꯔꯣꯏꯀꯣ. ꯍꯣꯔꯦꯟ ꯃꯩ ꯌꯥꯎꯔꯀꯥꯟꯗ ꯈꯤꯇꯪ ꯑꯩ ꯀꯨꯏꯅ ꯇꯧꯒꯦ. ꯑꯊꯦꯡꯕꯗ ꯇꯧꯔꯅꯤ ꯉꯁꯤꯁꯦ. ꯇꯁꯦꯡꯅ ꯄꯨꯡ ꯑꯃꯔꯣꯝ ꯆꯣꯟꯊꯔꯦ. ꯑꯩꯒꯤ ꯅꯠꯇꯦ, ꯅꯣꯡꯃ ꯍꯧꯖꯤꯛ 8 ꯇꯥꯗꯣꯔꯦꯀꯣ. ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯣꯟꯊꯔꯦ. ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯆꯣꯟꯊꯔꯒ ꯑꯩ 7:30ꯗ ꯍꯧꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯅ ꯃꯔꯝ ꯈꯔꯅ ꯍꯥꯏꯗꯤ ꯁꯣꯝꯗ ꯑꯩꯒꯤ ꯃꯩꯁꯨ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯩ ꯆꯥꯡ ꯅꯥꯏꯗꯦ. ꯃꯩ ꯆꯠꯀꯗꯕ ꯐꯣꯟ ꯃꯩ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ. ꯑꯗꯩ ꯂꯥꯏꯠꯁꯤꯁꯨ ꯐꯖꯅ ꯆꯞꯇ꯭ꯔꯦ ꯀꯣ. ꯁꯤꯁꯨ ꯌꯥꯗ꯭ꯔꯦ. ꯂꯥꯏꯠꯁꯤꯁꯨ ꯇꯣꯇꯦꯜꯂꯤ ꯐꯦꯜ ꯑꯣꯏꯔꯦ. ꯃꯩꯁꯨ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ. ꯂꯩꯉꯥꯛꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯒꯗꯕ, ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯑꯩ ꯄꯣꯁ ꯌꯥꯝꯅ ꯊꯥꯒꯠꯅꯔꯛꯄꯒꯤ ꯃꯌꯥꯝꯗꯨ ꯌꯦꯡꯅꯔꯝꯃꯅꯤ ꯀꯣ. ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯅꯩꯅꯕ ꯌꯥꯏ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯅꯩꯅꯕ ꯌꯥꯏ ꯀꯣ. ꯉꯁꯤꯁꯨ ꯊꯦꯡꯅꯔꯦ, ꯄꯣꯁꯇ ꯊꯦꯡꯅꯔꯦ. ꯀꯪꯂꯥꯗ ꯃꯩꯕꯨꯜ ꯇꯥꯒꯅꯤ, ꯑꯗꯨꯒ ꯃꯌꯥꯡ ꯀ꯭ꯋꯥꯛꯁꯤꯡ ꯇꯣꯡꯖꯩ ꯃꯔꯤꯜ ꯐꯥꯎꯔ ꯆꯦꯟꯈꯤꯅꯤ. ꯑꯗꯨ ꯈꯛꯇ ꯍꯥꯏ. ꯑꯗꯨ ꯑꯃ ꯋꯥꯠꯂꯤ. ꯀꯪꯂꯥ ꯃꯃꯥꯡꯗ ꯉꯈꯥ ꯁꯪꯕꯥꯏ ꯍꯩꯗꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ. ꯃꯗꯨ ꯍꯥꯞꯆꯟꯒꯗꯕ. ꯀꯪꯂꯥꯗ ꯃꯩꯕꯨꯜ ꯇꯥꯕꯁꯤꯗꯤ ꯑꯗꯨꯝ ꯋꯥꯟ ꯗꯦ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯃꯩꯕꯨꯜꯗꯤ ꯑꯗꯨꯝ ꯇꯥꯔꯅꯤꯅ ꯂꯧꯏ. ꯀꯩꯅꯣꯕꯨ ꯀꯪꯂꯥꯁꯤ ꯇꯥꯔꯒꯦꯠ ꯇꯧꯅꯔꯦ. ꯑꯩꯈꯣꯏꯒꯤ ꯁꯣꯐ ꯇꯥꯔꯒꯦꯠ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝ ꯁꯦꯡꯉꯕ ꯀꯪꯂꯥꯁꯤꯕꯨ ꯂꯧꯁꯤꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯃꯤꯈꯥ ꯄꯣꯜꯂꯦ. ꯕ꯭ꯔꯤꯇꯤꯁꯅ ꯀꯪꯂꯥ ꯄꯥꯏꯁꯤꯟꯈꯤꯕꯗ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁ ꯃꯈꯥ ꯑꯗꯨꯝ ꯄꯣꯜꯂꯦ. ꯀꯨꯀꯤꯅ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯅ ꯀꯪꯂꯥꯁꯤ ꯂꯧꯁꯤꯟꯈꯤꯕꯗ ꯑꯩꯈꯣই ꯃꯩꯇꯩ ꯂꯣꯏꯔꯦ. ꯎꯄꯥꯏ ꯂꯩꯇꯦ, ꯁꯂꯥꯛ ꯁꯥꯗꯣꯔꯦ. ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯃꯒ ꯑꯃꯨꯛ ꯇꯧꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ, ꯄꯦꯅꯤꯛ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯅ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯁꯇ ꯂꯣꯏ ꯊꯥꯒꯠꯅꯔꯦ. ꯃꯔꯝꯗꯤ ꯑꯩ ꯀꯂꯦꯛꯁꯟ ꯇꯧꯕꯅꯤ. ꯀꯅꯥ ꯄꯣꯁ ꯊꯥꯒꯠꯂꯛꯏ ꯍꯥꯏꯕꯁꯤꯡꯁꯦ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁ ꯃꯌꯥꯝꯁꯤꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤꯕꯀꯣ. ꯑꯗꯨꯁꯨ ꯕꯔꯃꯥꯅ, ꯍꯟꯗꯛꯀꯤꯁꯤꯁꯨ ꯕꯔꯃꯥꯗꯒꯤ ꯆꯪꯉꯛꯄ ꯕꯔꯃꯤꯁ ꯀꯨꯀꯤꯁꯤꯡꯅ ꯑꯌꯥꯝꯕ ꯇꯧꯕ. ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯃꯣꯏꯁꯨ ꯀꯩꯅꯣꯝꯗꯒꯤ ꯂꯥꯛꯄꯅꯤ. ꯃꯣꯏ ꯕꯔꯃꯤꯁꯀꯤ ꯀꯨꯀꯤ ꯉꯥꯛꯇꯅꯤ. ꯑꯁꯤꯗ ꯂꯥꯛꯄꯁꯤꯡꯁꯤ ꯀꯨꯀꯤ ꯅꯠꯇꯦ, ꯃꯇꯝꯗꯨꯗ ꯈꯣꯡꯖꯥꯏ ꯍꯥꯏꯕꯅꯤ ꯀꯣ. ꯈꯣꯡꯖꯥꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤꯅꯦꯕ ꯉꯁꯤ ꯇꯧꯔꯛꯏꯁꯤꯡꯁꯦ. ꯈꯣꯡꯖꯥꯏ ꯃꯁꯤꯡ ꯌꯥꯝꯃꯛꯄꯗꯒꯤꯅꯦꯕꯀꯣ. ꯃꯥꯏ ꯃꯔꯤ ꯃꯇꯥ ꯄꯪꯀꯧꯗ ꯀꯧꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯏꯔꯛꯏꯅꯦꯕ. ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯇꯧꯅꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯀꯣ, ꯃꯁꯤꯅ ꯁꯣꯏꯔꯛꯄꯗꯒꯤ ꯃꯊꯪ ꯁꯨꯝ ꯁꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯨꯔꯦ. ꯌꯥꯝ ꯂꯨꯔꯤꯁꯤ ꯆꯩꯔꯛꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 3ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡ, ꯍꯥꯟꯅꯗꯤ ꯃꯐꯝꯁꯤꯡꯗꯨ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯣꯏꯗ꯭ꯔꯦ. ꯑꯩꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯁꯄꯥ ꯊꯝꯗ꯭ꯔꯦ, ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯎꯔꯕꯅꯦꯕꯀꯣ. ꯑꯗꯨꯕꯨ ꯃꯊꯪ ꯆꯍꯤꯒꯤ 2025ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 38 ꯐꯥꯎꯗ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯉꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ. ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯅ ꯉꯁꯤꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯅ, ꯑꯩ 6ꯇꯨꯗꯤ ꯂꯣꯏ ꯆꯤꯟꯐꯥ ꯄꯨ ꯉꯝꯗ꯭ꯔꯦꯀꯣ. ꯂꯝꯁꯥꯡꯅꯦ ꯀꯣ, ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ, ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ, ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ, ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ, ꯑꯗꯒꯤ ꯁꯣꯝꯗ ꯂꯥꯛꯑꯒꯅ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ, ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯦ ꯀꯣ, ꯑꯗꯒꯤ
Laimakhong Police Station ne, Sengmai Police Station ne, Lamlai Police Station ne, aduga Moirang Police Station ne manga ama wasina karaidano ama wate ai ningsangbada amadi karaidano ikawre Police Station hariba ko taruksina konba mafamda amuk asidagi Armed Forces Special Power Act thamaga amuk combined operation tathagani militant singna khut thoknaduna hingsa tawbase thingnabani haidana lansi loirakanda March mathang chaigi March ki tang 38 bau thamgani adu kaigumba ingjarpa taradi March 38 gi matungdagi umlo thokani habani chigase hani status da habadi yamna pisoi oire habgi aspasi amuk lothokani sin amuk aspase thamjin base lothokani habani mayam angto police station sing tung ibiro na yase very interesting topic ko akoigi somdagi hawraksi Lamlai Police Station yaure ko Lamlai Police Station ne konba mphumsing aspa thamgre Lamlai ne Sekmai ne ani sure Laimakhong ne sure ko adagi asomda chatlaga Laimakhong ne adagi Lamlai ne adagi Lamsang ne mari sure Moirang Police Station ne ko hojik lan kapna rimpham se ama wale ama si ai kawre mayam khangba yawgadi amadung ta sida hapiro sin mayam nainasi koi naina batu yawsing sin dang jamsi ei mutsyam optai ngasi si ngarang dang pairakhi mayam do Central Security Forces puthok panga ngare loin puthok moigi somdagi mayam paithok pudu aduna moisi ngarang dang ayamba Manipurda lakadaba legidaba